Jammu and Kashmir da Pokhaikhre taret Sire kunga taret Sokle. Jammu and Kashmir ki police station da nahan Faridabad gi pharakpa explosive materials sing adu sek tauringeda Pokhaikhre ba oiramba yai hainari police na chapchabi maram su haidri terrorist attack oiramgadra haina su singnari makhata bu pawngai minase. Ngarang nungdang mayang Imphal Kendra ki manung channa leiba Konuma Bridge mapada phamba dukan singmai na tumna chakre kari maramdagi chaklakhibano haibadi khangba ngamdri haidi sel thum la na sijinabagi maralta NIT ki assistant registrar suspend tawkhre National Institute of Technology NIT Manipur da assistant registrar ESTT oina thabak tawba Laikangbam Dorendro Singhabo sel thum la na sijinabagi maralda institute asina khudaktagi suspend tawkhre NIT Manipur ki media cell program coordinator na khuyek piduna thadrokpa serol amada Laikangbam Dorendro Singhna mahana paidba pham adubu niyam lana sijinaduna sel thum sijinabagi kanglon kaina thabak thorom kya chathakiba amasung institute asigi employee amana tawgadaba masagi mathau masakhangna pangthoraktabadagi mahapu suspend tawkhibane hiramasugi matangda institute asigi board of governor BOG gi kuthraga taruk amadi nifuga manga suba mi famda khanakibasu laikre khanaba aduda BOG gi maikaidagi mahaki mathakta lairiba disciplinary proceeding adu loisinabagdamak tangai fadana Laikangbam Dorendro Singhbu suspend order thokibane selthum lana sijinabagi matangda L Dorendro Singha gi mathakta chathagadawriba investigation asibu niyam chumna chathanabagdamak mahakpu hana pairiba pham adudagi suspend tawkhibane suspension da lairingai mari lainaba authority da khanghalamba tawdana Dorendro Singhna mahaki station thadoktuna chatpa yaroi amadi government rule gi makhada phangpham thokpa allowance ti Dorendro Singhna phangani haide NIT Manipur thadorokpa NIT Manipur na thadrokpa serol asna makhata na hai Laikangbam Dorendro Singhbu suspension order pi khibasi mahakpu mara leire haina piba order amanate tangai fadana mathau taba procedural measure lokhanabagi damakta order asi thokibane Central Civil Service Qualification Control and Appeal Rules 1965 ki makhada mathau taba action sing lokhalagani suhaide Lupa crore samaga humdra rom sangna semgat kiba moirang khunaugi Ethnic Park ti mapupa dabaga pangkhak na hore hari President Rulengak na kumsi sahi 2025 ke Manipur Sangai Festival de mamang da pangthok khiba singdagi hena pakthok chawthok na pangthok lagani haiduna akan ba tharang lokhalakpada Manipur miyam gi khwaidagi chawba lup singi manung da ama oiriba kokomina boycott tawragani haina lauthok khibada natana ngarang maksu boycott ki khongjanga sida miyam puna sagat minasi haina phongdorokpaga iroinana lengak ki maikai dagi hena chawna pangthokani hairabasu festival asigi handak sahi gi oina main venue ohelakadoriba moirang khunau da matamadugi lengak na lupa crore samaga humdra rom sangna sevat kiba ethnic park ti mapu padabuga pangkhak na duna lehauri haide lengak ki maikai tigi hapta kangjebu amasung baiga chandra open air theater main venue oigani haiduna semgat lakba sing thengkhang anirak satuna hakthengna na yengsilorba matungda ethnic park asidi handaki festival da venue ama oiraro haba wafam dagi ngarang nuthil moirang khunau da leba park asigi phibam satuna yengsilore Haibaga taubaga park asida festival gi thoram sing pangthoknabagi sengwa sagatpagi mami amata taramdre ngarang nokthil pung ahomam tarakpada park asida changsenduna yenglobada masigi manungda tongan ba phurup singi masak tak nabagi damak selyam chang sagat khiba yum sing onthokpa phibamda leramkhi ahanba oina kumja 2022 da pangthokkiba taramathoi suba festival asigi edition de park asida main venue oikibane aduga laplaba sumi na singna sainaba ngamdana tinduna park asibu yengba lakna kibane park asigi manungda saba yung kuntra manga gi manungda kharadi mathak kupliba saruk sing segai duna hoba yaram le akai ato yawbusu yam hore aduga furup amagi yung gi mangolda syntax thamjinduna ising season number thengna rakhi khwaidigi phibam soksil hobodi park asigi matai da saruk ayamba napi singnana sungjinduna hauramba thengna rakhiba asini yum sing asigi mangol gi mamang thangba faklang da miyamna khangnabagi damak iduna thetpa furup singi mamingsu amata yaramdre park asigi saruk ama oina PhD loisangna sem saduna thamkiba water ETM sizinaba yaramdre oihoriba phibam aduda ethnic park asi kanana wa agency oiduna semgat khibano haina hanglubada Manipur Police Housing Corporation saraga kumja 2022 gi November 21 da matamadu gi Minister Birena sanga khibani haina khanglakhi park asigi main gate ta yengba lakpu singbu ticket na singbu piduna question center ba mioi singda hangbada asuk fajana semgat kiba park asi May 3 2023 dagi thorakiba lan asina maram oiraga hojikti mi lakpu gi
sang yamna hanthakre lan mamangdadi numit khudingi miyoi kya laktuna yenglami adubu haujikti mi kun fana laktre hairake lakliba miyoi singdusu ayamana photo number lakpa oina tawi hairake adubu yengba lakpa singda ticket pi nabu counter da leramba miyoi singda park asida napi singbi haujinduna phibam soksiliba asigi matangda hanglobada park asi haujik phawba tourism loisangda su khusinadriba male yengsin khosinbagi thabakna Bisnupur DC gi khuthangdagi tawbani hairake adubu ground staff mangaga counter gi miyoi aniga punna miyoi taret khaltana park chawroba park asigi mapu oibagum tarongkhe makhoigi khusumalsu daily wages da pibanina makhoina park asi phibam soksindanaba asengba napina chingba sengdokpa ngamdabani hairake aduga handaki festival da park asidasu pangthoklaro haina su khomlakhe BJP के सेंट्रल लीडर अनिपुन लाकमिनारबसु तोंगान तोंगान हनख्रे February 9, 2025 की नुंगथिल रिजाइन तौद्रंगे फावब लेरमखिबा लेंगाक लुसिंखिबा बिदेन मसामक यावना MLA सिंगना सेंट्रल लीडर सिंगदा मणिपुर दगी प्रेसिडेंट रूल गी लेंगाक लोइसिंदुना पॉपुलर गवर्नमेंट अमा सेमननबा अकनबा प्रेशर पीबदगी थासगी तरानिथोइदा इम्फाल दा लाखिबा नेशनल जनरल सेक्रेटरी BL संतोष अमसुंग नॉर्थ ईस्ट कोऑर्डिनेटर संबित पत्र लाकपा मतमदा पुन्ना लाकपिनख्रबसु ngarang hankiba matamdadi tongan hankhre BS Santosna ngarang ayok pung tara taramdaida Imphal airport thadokibani aduga sambit patrana numit yungba mamang pung 13 yankhai rom tarakpada Imphal thadokibani makoyanina state aska punna lakminaraga tongan na hankibagi maram chapchana khangba ngamkhidabaga loinana anobo popular government ama semlagani haibagi akangnaba matam piramkhidabani haide Nakalamoromda BJP की लुसिंग सिंह इलेक्शन की खलगा लापनी इशू सिंह द करिसु नासुंगबन ते हाइना केमेगा चंद्रन फोंदोरख्रे BJP की नेशनल जनरल सेक्रेटरी BL संतोष अमदी पार्टी असगी नॉर्थ ईस्ट की कोऑर्डिनेटर संबित पत्रन हंदक मणिपुर द लाकलामलिबसे कुमजा 2027 द पांगथोकदबा इलेक्शन की खलगा लापनी मखोइ द स्टेट असगी लैरिबा इशू सिंह करिसु नासुंगबन ते हाइना MPCC की प्रेसिडेंट केमेगा चंद्रन फोंदोरख्रे वाफम सिंगरा MPCC न सिंधुना इम्फाल के कांग्रेस बाबन द पांगथोकपा लैबा असगी अहानबा प्राइम मिनिस्टर ओइरंबा जवाहरलाल नेहरू की चामगा कुंथ्रागा तरुक सुबा मपोक कुमन थरम लोइरबा मतुंगदा पाउमिसिंगना हंगबा वाहंगी पाखुम पीरदुना महांगना फोंदोखिबने केमेगा चंद्रना मखातादा हाई BJP की लुसिंगबा अनिगी मणिपुर की खोंगसर असि मथंगी मिखलदा मियेंग थमलगा लाकपने स्टेट असगी इशू सिंग मरु ओइबा सही अहुम फाजिलक्लबसु इरांग लोइसिंदबा IDP सिंग मयुमदा हंजलहंदबा अमदि नाकल अनिगी मरक्ता डायलॉग तौदना लैरिबा कयासिगी थबक्ति अमता पाखतबा लैत्रे May 3, 2023 dagi ngasi phawba miyamna mayoknariba awaba kaya asi makoina karisu nasungde haujuk phawba free movement yahandre central scheme sing mapung phana chanahanba ngamdre amade hiram kaya da sel thungi oiba khudong chadaba mayoknari haike mahana makha taradun state asida president rule gi ani subatam sangdorakpa so mapung pharakadore adubu irang asagi mapung phaba solution ama purakpa loina ing tappa amadi normalcy hanjalakpa gi matangda de karisu khumang chawsinba ude BJP gi MLA singna handak anobo lenga ama semlagani hana rakliba ase wahan thogi yawba ude BJP gi MLA singna hona jarabasu makoi gi party gi central leader singna karisu thausabi daba oi BJP gi oina di makoi gi MLA singi right phawba mapung phana phangba ngamdaba gi phibam amane BJP da constitution gi provision karisu chanade maramasina irang asisu loisenbagi wafam leitre state asida chalairiba president rule asisu BJP gi central government gi makhadane maramasina state sida leiriba BJP gi double engine lengakna adubu lenga asigi makhada phibam phagalakpagi mami ubo phangde oiriba phibam asida lenga ama semlakani habisi thajaningai oide assembly dissolve tawraga mikhal nauna pangthokpa habisina lamdam sigi khwaidagi afaba khongthang oigani masi congress party khangnatana state asigi miyam amadi intellectual kaya gisu apamba oiri haike Lobuki leibak lawthoktana thaurakpa gari singdagi lupa lising amagi fine lawba haukhre kum amagi law yainaba matam lakpaga loinana highway da chatliba gari singda accident na chingba thohandanaba Thobal gi SP Manoj Prabhakar gi miyeng makhada Thobal district police na national highway amasung state highway singda kum amagi phau yairodaga labuktagi karakpa tractor sing amasung atopa gari sing labuktagi leibak laikhom ningthina lawthoktana amadi taithoktana karaktuna highway da laikhom amadi leibak thadarambada lupa lising amagi fine lawba haukhre hari Thobal district police ki maikai dagi mangjawnana labuktagi karakpa gari
ꯁꯤꯡꯅ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯒ ꯍꯥꯏꯋꯦꯁꯤꯡꯗ ꯊꯧꯕꯤꯔꯛꯎ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯍꯥꯏꯋꯦꯗ ꯇꯥꯁꯤꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ SPꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯏꯟꯁꯄꯦꯛꯇꯔ S ꯏꯕꯣꯝꯆꯥꯒꯤ ꯇꯤꯝꯅ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯇꯩꯊꯣꯛꯇꯅ ꯑꯃꯗꯤ ꯈꯦꯠꯇꯣꯛꯇꯅ ꯍꯥꯏꯋꯦꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯐꯥꯗꯨꯅ ꯂꯨꯄꯥ 1,000ꯒꯤ ꯆꯂꯥꯟ ꯀꯛꯇꯨꯅ ꯐꯥꯏꯟ ꯊꯤꯍꯟꯈꯤ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯄꯟꯕ ꯄꯤꯗꯅꯕ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛ ꯂꯩꯈꯣꯝ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯒ ꯍꯥꯏꯋꯦꯁꯤꯡꯗ ꯊꯧꯕꯤꯔꯛꯎ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜꯗ NDAꯅ ꯄꯥꯛꯇꯛꯅꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯁꯨꯡ 11ꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯨꯟꯅ ꯁꯤꯠ 294 ꯂꯩꯕ ꯕꯤꯍꯥꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯗ ꯍꯥꯟꯅꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯛꯈꯤꯕ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯃꯄꯥꯡ ꯄꯥꯔꯇꯤꯁꯤꯡꯅ ꯄꯥꯛꯇꯛꯅꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯂꯣꯏꯅꯅ BIHAꯔꯗ JDU ꯌꯥꯎꯗꯕ BJPꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯅꯤꯇꯤꯁ ꯀꯨꯃꯥꯔꯕꯨ CM ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯍꯟꯗꯕ BJPꯒꯤ ꯊꯧꯖꯥꯜꯗ ꯂꯩꯔꯦ ꯍꯥꯏꯔꯤ Chief Minister Nitish Kumar's political party JDU yaudana Chirag Paswangi LJPR Jitanram Manjigi HAM amasung Upendra Kushwahagi RLD na support tauba Bharatiya Janata Party BJP na ngarang lauthokiba Bihar Assembly election gi result lengak semba yabugi mathau taba magic number dagi yamna sauna henduna mai pakhre NDA na yamna sauna mai pakhiba asina handak pangthokiba mikhal asida mai pakpagi nungaiba phongdoknarabasu kanana lusingduna Bihar da anauba NDA gi lenga ama semgani haibagi matangda NDA gi marakta yamna sauna sarangnaba thokle hauzik CM oiriba Nitish Kumar makhatana amukhana CM oiba natraga oidaba haibadu BJP haibadi maroina Prime Minister Narendra Modi gi thaujalgi makhada leire haidi Phase 9 na pangthokiba Bihar gi election adugi ngarang haidokiba mikhal adugi report tawba phawbagi oina BJP na thengnakiba apunba assembly constituency chamaga sunna amagi manungda punna assembly constituency Maudraga Nithoida lit tawduna satki BJP na punna sit Maudraga Nithoida lit tawduna satki basina Nitish Kumar gi party JDU da yamna sauna sakhu ama pikre masida natana Chirag Paswan gi LJP Rambilas na punna assembly constituency 18 HAM na assembly constituency manga amadi Kushwahagi RLD na assembly constituency mari dalit tawduna satki JDU yaudrabasu BJP na lusingba NDA gi alliance asina Bihar gi leiriba apunba set masing 294 asida tangkhai oiriba set chamaga kunithoi dagi ani henduna punna assembly constituency chamaga kunga mari dalit tawduna satli asida natna anauba lenga ama sengba dawriba asida stable oiba government ama lainanabugi damak BJP gi maikai dagi opposition bench da phangga dawriba legislature sing yamna laina makhoi gi maikai da chingsinba ngambagi pangal adusu leire adusu Nitish Kumar bu BJP na inthoktuna thamba haibasi araiba thaba amadi oiroi dawri karigumba BJP na Nitish Kumar bu inthoktuna Bihar da anauba lenga ama semba tarabadi Delhi da leiriba NDA lenga ki marakta Nitish Kumar bu sagatpa singi maikai dagi yamna chauna irang thoktuna Narendra Modi gi NDA gi lenga ase kangkhong sairak loi haningai leite haina su leiba asigi masak narba political analysis samana national news media singda phongdorakle Manipur da anauba popular ministry ama sembagi mayokta Kukijo council na lepte adubu hauzik leiriba phibam asida anauba lengak semlakpada phuruk asigi mihutseng yawningde haina phongdorakre tha asigi 12 Imphal da thunglaraba matung ahing leklaga mathangi numit oiriba nahan BJP gi national president BL Santosh amasung North East ki incharge Sambit Patrana Churachandpur district ta chattuna Kukijo gi MLA singa unaduna wari sanakiba loinana Manipur gi Kukijo phurup singi CSO singi apunba loop ama oiriba Kukijo council KJC gi maikaidagi mitei MLA singna anoba popular government ama semnana ba demand tawrabasu masibu semdringai gi mamangda Kukijo phurup singi political settlement hana porakadabani hana phongdokhre haidi wafam ase nahan BL Santosh amasung Sambit Patrana helicopter tolduna Churachandpur da chatkiba khongsatta KJC gi maikaidagi BJP gi central leader ani sigi mafamda khangan kibani haidi KJC gi mihutsinga lusingba ani asiga ahan Churachandpur da phaminaduna sanakiba warida Manipur gi Kukijo phurup singi political settlement ama porakpa haibasi phurup sing asigi amata oiba phirep ne haina su phongdokhi haidi KJC gi mihutsinga lusingba ani da wafam masi phongtokpa khakta natana May 3 2023 dagi thorakhiba lan maram oidun sing amasung tampaki oina mafam sing da lerakliba buffer zone gi paring singsu adumak lengdana lehangadabani haiba wafam su phongtokhi haidi wafam asi KJC na lusingba ani asiga unaduna wari sanaraba matung da thorakhiba cherol amada phongdorakpani cherol asina phongdorakpa singi manung da yauriba atai wafam singna KJC gi maikai dagidi Manipur da BJP gi lenga ama semnana bu honarakpada madugi mayokta lepte habasi yamna mayek
ꯃꯌꯦꯛ ꯁꯦꯡꯅ ꯂꯨꯆꯤꯡꯕ ꯑꯅꯤꯗ ꯈꯪꯍꯟꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯅꯅꯕ ꯇꯛꯁꯤꯜꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯨꯀꯤꯁꯤꯡꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯇꯦꯡꯁꯤꯡ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯏꯝꯐꯥꯜꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯤꯇꯥꯏꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30ꯗꯒꯤ ꯍꯧꯔꯗꯨꯅ ꯄꯨꯡ 2 ꯆꯨꯞꯅ ꯕꯤꯖꯦꯄꯤꯒꯤ MLA-ꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤꯖꯣ ꯄꯥꯔꯇꯤꯒꯤ MLA 8 ꯁꯔꯨꯛ ꯌꯥꯈꯤꯗꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯁ꯭ꯀꯥꯝ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯃꯊꯛꯇ US-ꯅ ꯑꯣꯄꯔꯦꯁꯟ ꯍꯧꯈ꯭ꯔꯦ US ꯁ꯭ꯇ꯭ꯔꯥꯏꯛ ꯐꯣꯔꯁꯀꯤ ꯅꯧꯅ ꯁꯦꯝꯈꯤꯕ ꯁ꯭ꯀꯥꯝ ꯁꯦꯟꯇꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯐꯣꯔꯁꯀꯤ ꯕꯔꯃꯥ ꯇꯤꯝꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯁ꯭ꯀꯥꯝ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅ US ꯖꯁꯇꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ US-ꯀꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯐꯣꯔꯁ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯦꯗꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ FBI-ꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯁ꯭ꯀꯥꯝ ꯁꯦꯟꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯖꯤꯝꯒꯤ ꯀꯥꯔꯦꯟ ꯁ꯭ꯇꯦꯠ ꯕꯣꯔꯗꯔ ꯒꯥꯔꯗ ꯐꯣꯔꯁ BGF-ꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ KK ꯄꯥꯔꯛ ꯍꯥꯞꯇꯁꯨ US ꯁ꯭ꯇ꯭ꯔꯥꯏꯛ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ US ꯑꯦꯇꯣꯔꯅꯤ ꯑꯣꯐꯤꯁ ꯐꯣꯔ ꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐ ꯀꯂꯝꯕꯤꯌꯥꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ SCSF ꯁꯦꯝꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁ꯭ꯀꯥꯝ ꯁꯦꯟꯇꯔ ꯅꯦꯠꯋꯥꯔꯛꯁꯤꯡꯗ ꯑꯣꯄꯔꯦꯁꯟ चꯠꯊꯕ ꯍꯧꯈꯤꯕꯅꯤ SCSF ꯆꯥꯏꯅꯥꯒꯤ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯎꯁ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯥꯝ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯦꯔꯤꯀꯥꯗꯒꯤ $1 ꯕꯤꯂꯤꯌꯟ ꯀꯌꯥꯔꯣꯝ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯇꯥꯜꯂꯤꯕꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ